ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯌꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯎꯌꯥꯟ ꯎꯄꯥ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯃ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯅꯦꯝ ꯃꯀꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯨꯅ, ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯇꯨꯅ ꯀꯦꯅ ꯅꯥꯟꯅ ꯌꯥꯝꯅ ꯇꯣꯅꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯅꯦꯝꯅ ꯀꯩꯊꯦꯜ ꯀꯥꯔꯨꯗꯨꯅ ꯃꯌꯥꯅꯨꯄꯥꯕꯨ ꯄꯤꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯁꯔꯦꯡ ꯑꯃ ꯂꯩꯔꯛꯂꯝꯃꯤ꯫ "ꯁꯦ ꯏꯕꯦꯝꯃ, ꯁꯔꯦꯡꯁꯦ ꯐꯖꯅ ꯊꯣꯡꯉꯨ, ꯍꯥꯎꯅ ꯏꯌꯥꯕꯨ ꯍꯥꯎꯅ ꯄꯤꯖꯒꯦꯁꯦ꯫ ꯁꯦ ꯂꯧꯁꯜꯂꯨꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯊꯣꯡꯒꯦ, ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯁꯔꯦꯡ ꯑꯗꯨꯕꯨ ꯁꯦꯝꯂꯒ ꯊꯥꯎ ꯅꯝꯅ ꯉꯧꯗꯨꯅ ꯃꯔꯨ ꯃꯔꯥꯡ ꯁꯨꯅ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯇꯨꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯂꯝꯃꯤ꯫ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯇꯨ ꯃꯥꯒꯤ ꯃꯥꯒꯤ ꯄꯨꯈꯝ ꯄꯨꯈꯝ ꯊꯤꯗꯣꯛꯂꯦ, ꯑꯗꯨꯒ ꯑꯦꯟꯁꯥꯡ ꯁꯔꯦꯡ ꯊꯣꯡꯕꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯇꯦꯡꯀꯣꯠꯇ ꯊꯪꯀꯣꯛ ꯊꯪꯀꯣꯛ ꯍꯥꯞꯂꯝꯃꯤ꯫ ꯁꯔꯦꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯕꯅ ꯍꯌꯦꯡ ꯉꯥꯔꯦꯜ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯎꯌꯥꯟꯗ ꯑꯦꯟꯁꯥꯡ ꯈꯔ ꯊꯝꯂꯝꯃꯤ꯫ "ꯏꯃꯥ, ꯍꯌꯦꯡ ꯉꯥꯔꯦꯜ ꯆꯥꯁꯦꯅ ꯎꯌꯥꯟꯗ ꯑꯦꯟꯁꯥꯡꯗꯨ ꯇꯪꯈꯥꯏ ꯑꯃ ꯐꯖꯅ ꯁꯣꯛꯇꯕꯤ ꯊꯝꯂꯝꯃꯕꯅꯤ"꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ "ꯉꯥꯔꯦꯜ ꯑꯣꯏꯅ ꯍꯌꯦꯡ ꯐꯖꯅ ꯐꯨꯊꯔꯁꯤꯅꯦ ꯃꯃꯥ, ꯍꯥꯎꯕꯅꯤꯗ ꯏꯪꯊꯝꯊꯥꯒꯤ ꯁꯔꯦꯡ ꯉꯥꯔꯦꯟꯀꯥꯗꯣ"꯫ ꯃꯃꯥꯁꯨ "ꯍꯣꯏ ꯏꯕꯦꯝꯃ, ꯍꯧꯗꯣꯡꯅꯒ ꯆꯥꯒꯅꯤ, ꯐꯖꯅ ꯀꯨꯞꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔꯝꯃꯨꯀꯣ". "ꯍꯣꯏ ꯏꯃꯥ". ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯄꯨꯈꯝꯁꯤꯡꯗꯨ ꯄꯔꯤꯡ ꯄꯔꯤꯡ ꯆꯥꯅ ꯊꯝꯂꯒ ꯃꯃꯥ, ꯃꯄꯥ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯃꯊꯪ ꯃꯊꯪ ꯐꯝꯅꯔꯛꯂꯦ, ꯑꯗꯨꯒ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯃꯤꯅꯧꯒ ꯑꯣꯏꯕꯅꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤꯀꯣ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯜꯂꯨꯕꯗ ꯈꯔꯒ ꯏꯀꯥꯏꯕꯅꯦ ꯆꯥꯛ ꯑꯗꯨ ꯏꯆꯥ ꯆꯥꯗ꯭ꯔꯦ꯫ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯈꯔ ꯈꯔ ꯆꯞꯇꯨꯅ ꯏꯀꯥꯏꯅ ꯆꯥꯔꯝꯃꯤ꯫ ꯃꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯝꯕꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ "ꯍꯩ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ, ꯆꯥꯛꯀ ꯏꯆꯥ ꯆꯥꯗ꯭ꯔꯤꯗꯨꯕꯣ? ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯅꯦ ꯅꯨꯄꯥꯅꯕꯣ, ꯍꯥꯎꯇ꯭ꯔꯕꯔꯅꯦꯍꯦ ꯅꯪꯕꯣ". "ꯍꯪꯒꯣꯏꯅꯨ, ꯌꯥꯝ ꯆꯥꯁꯤꯜꯂꯨ, ꯆꯥꯛ ꯑꯦꯟꯁꯥꯡ ꯌꯥꯝ ꯂꯩꯔꯤ ꯄꯣꯠꯅꯤ, ꯍꯥꯞꯍꯟꯒꯦ". ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨ ꯌꯥꯝꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ: "ꯏꯅꯦꯝꯄꯣꯛ, ꯉꯥꯖꯥꯎ ꯂꯛꯆꯥꯎꯁꯤꯗꯤ ꯀꯌꯥꯕꯨ ꯍꯩꯅꯖꯗꯦ ꯑꯩꯗꯤ, ꯆꯥꯎꯃꯟ ꯂꯥꯛꯃꯟꯗꯅ ꯇꯜꯂꯦ ꯏꯅꯦꯝꯄꯣꯛ". ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯦꯝꯕꯣꯛꯇꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨ ꯏꯆꯥ ꯆꯥꯗꯦ, ꯃꯌꯥꯝꯅ ꯆꯥꯕ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝꯅ ꯆꯥꯔꯤꯗꯨ ꯑꯃꯨꯛ ꯌꯦꯡ, ꯃꯀꯨꯅ ꯆꯥꯔꯤꯗꯨ ꯑꯃꯨꯛ ꯌꯦꯡ, ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯔꯤꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡ, ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ: "ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯕ ꯁꯔꯦꯡ ꯊꯣꯡꯕꯅꯣ! ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤ ꯁꯔꯦꯡ ꯊꯣꯡꯕꯁꯦ, ꯃꯥꯅ ꯊꯣꯡꯕꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕ, ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯏꯗꯅ ꯌꯥꯝꯅ ꯆꯥꯕ ꯉꯝꯗ꯭ꯔꯦꯗ". ꯃꯀꯨꯅꯁꯨ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ: "ꯆꯥꯁꯜꯂꯨꯅꯦ ꯅꯪꯕꯣ, ꯍꯥꯎꯕꯅꯤꯅꯦꯍꯦ ꯏꯕꯣ". ꯅꯤꯡꯉꯣꯜ ꯃꯋꯥ ꯃꯣꯃꯣꯟꯇꯃꯛ ꯇꯧꯏ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯆꯥꯛꯇꯨ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯕꯗ ꯃꯅꯦꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ: "ꯑꯩꯅ ꯏꯌꯥ ꯄꯤꯖꯅꯤꯡꯗꯅ ꯂꯩꯔꯨꯕꯁꯤꯗꯤ ꯏꯌꯥꯅ ꯍꯩꯅꯗ꯭ꯔꯕꯣꯏꯔꯦꯀꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ". ꯑꯁꯨꯝꯅ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨ, ꯑꯗꯨꯒ ꯃꯅꯦꯝꯅ ꯃꯥꯕꯨ ꯑꯃꯗꯤ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯃꯅꯦꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯌꯥꯕꯨ꯫ ꯃꯅꯦꯝꯄꯣꯛ, ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯇꯦꯡꯅꯔꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯗꯨꯅ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ, ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯈꯤꯗꯕꯅ ꯃꯕꯨꯛꯇ ꯈꯣꯡꯗꯨꯅ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯌꯦꯠꯂꯣꯝ ꯃꯥꯂꯣꯝ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯁꯥꯏ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯈꯤꯕ ꯁꯔꯦꯡ ꯊꯣꯡꯕ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯁꯨꯝ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯈꯨꯠꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ
ꯁꯔꯦꯡ ꯃꯅꯝ ꯀꯣꯛꯇ꯭ꯔꯤꯅꯦ ꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯅꯝ ꯅꯝꯂꯨꯕꯗꯒꯤ ꯍꯦꯟꯅ ꯆꯥꯅꯤꯡꯕ ꯄꯣꯛꯇꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯌꯥꯟꯗ ꯑꯦꯟꯁꯥꯡ ꯉꯥꯔꯦꯟꯒꯤꯗꯃꯛ ꯍꯌꯦꯡꯒꯤ ꯈꯥꯛꯍꯧꯕꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯁꯔꯦꯡ ꯊꯣꯡꯕꯗꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯆꯥꯔꯒꯦ ꯈꯜꯂꯕꯣꯏꯔꯦ ꯃꯄꯨꯛꯅꯤꯡꯗ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯅꯤꯡꯂꯁꯤꯕꯣ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯈꯣꯏ ꯎꯗ꯭ꯔꯤꯉꯩ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒꯦ꯫ ꯍꯧꯗꯣꯡꯅ ꯆꯥꯈꯤꯕ ꯃꯥꯏꯅ ꯅꯤꯡꯖꯁꯅꯤꯗ ꯍꯦꯍꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯈꯪꯂꯕꯗ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯊꯣꯛꯍꯟꯗ ꯈꯨꯅꯤꯡꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯈꯨꯃꯥꯡꯅ ꯇꯥꯗꯨꯅ ꯇꯞꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯃꯝꯕꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯎꯌꯥꯟ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯁꯤꯗ ꯂꯩꯔꯦ, ꯁꯤ ꯁꯣꯏꯗ꯭ꯔꯦ, ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯎꯌꯥꯟꯗꯣ꯫ ꯑꯁꯨꯝꯅ ꯃꯥꯕꯗ ꯎꯌꯥꯟ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯞꯅ ꯊꯥꯡꯊꯔꯗꯨꯅ ꯑꯃꯝꯕ ꯑꯗꯨꯗ ꯎꯌꯥꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯦꯟꯁꯥꯡ ꯁꯔꯦꯡ ꯊꯣꯡꯕꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯍꯥꯎꯔꯦ ꯍꯥꯎꯔꯦ, ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯕꯁꯤꯕꯨ ꯑꯩꯅ ꯏꯀꯥꯏꯔꯤꯅꯦꯅ ꯄꯨꯛꯀꯁꯦ ꯊꯟꯅ ꯆꯥꯍꯧꯗꯕꯅꯦꯕ꯫ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯧꯗꯣꯡꯅ ꯆꯥꯕ ꯃꯥꯏꯅ ꯃꯥꯟꯖꯁꯅꯤ, ꯍꯧꯗꯣꯡꯅ ꯂꯦꯛꯄꯒꯨꯝ ꯁꯤꯠ ꯅꯥꯟꯅ ꯂꯦꯛꯊꯣꯛꯀꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯎꯌꯥꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯃꯗꯤ ꯃꯀꯣꯛ ꯑꯗꯨ уяꯟ ꯃꯅꯨꯡꯗ ꯎꯞꯁꯤꯜꯂꯒ ꯃꯔꯩꯅ ꯂꯦꯛꯇꯨꯅ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯆꯥꯛꯈꯨꯝꯂꯣꯝꯗ ꯀꯣꯡꯀꯥꯛ ꯃꯈꯣꯜ ꯊꯣꯛꯂꯤꯕꯗꯨ ꯃꯅꯦꯝꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯍꯥꯏꯐꯦꯠ ꯇꯥꯔꯤꯗꯣ ꯃꯗꯨꯗ ꯀꯔꯤꯅꯣꯅꯦ ꯃꯈꯣꯜꯁꯤꯕꯣ, ꯍꯩꯁ, ꯉꯁꯥꯏ ꯏꯕꯦꯝꯃꯅ ꯎꯌꯥꯟꯗ ꯊꯅꯝꯕ ꯑꯦꯟꯁꯥꯡꯗꯣ, ꯁꯔꯦꯡ ꯊꯣꯡꯕꯗꯣ ꯍꯧꯗꯣꯡꯅ ꯂꯣꯏꯅ ꯆꯥꯔ ꯃꯥꯜꯂꯦꯅꯦ, ꯃꯥꯡꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯍꯩ, ꯁꯤꯅꯦꯍꯦ ꯁꯤꯅꯦꯍꯦ, ꯍꯩ꯫ ꯑꯁꯤ ꯍꯥꯏꯅ ꯍꯧꯗꯣꯡꯗꯨ ꯇꯥꯅ ꯍꯧꯒꯠꯂꯛꯏ ꯃꯅꯦꯝꯗꯣ꯫ ꯃꯩꯁꯤꯁꯨ ꯃꯝꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ, ꯃꯥ ꯆꯠꯄꯗ ꯀꯔꯥꯏꯗꯅꯣꯅꯦ ꯑꯩꯕꯣ꯫ ꯐꯨꯡꯒꯥꯗ ꯆꯪꯗꯨꯅ ꯃꯩ ꯀꯥꯝꯅꯅꯕ ꯎꯇꯣꯡꯗꯨ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯃꯥꯔꯗꯨꯅ ꯆꯠꯂꯒ ꯃꯅꯦꯝꯒꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯏ꯫ ꯍꯩ, ꯏꯅꯦꯝꯄꯣꯛ ꯃꯥꯜꯂꯤ, ꯑꯩ ꯎꯌꯥꯟ ꯃꯅꯨꯡꯁꯤꯗꯒꯤ ꯊꯣꯛꯍꯧꯒꯦ꯫ ꯏꯁ, ꯌꯥꯗꯦꯅꯦꯍꯦ, ꯌꯥꯗꯦꯅꯦꯍꯦ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ꯫ ꯑꯁꯨꯝꯅ ꯀꯟꯅ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯌꯥꯗ꯭ꯔꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯁꯤꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯀꯥꯗ ꯃꯥꯔꯒ ꯆꯠꯂꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯠꯇꯣꯛꯍꯜꯂꯒꯦ, ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯁꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯅꯒ ꯃꯝꯕꯅꯦ, ꯎꯌꯥꯟꯗꯨꯃꯒ ꯎꯞꯁꯤꯟꯕꯅꯦ, ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯃꯥꯔꯒ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯍꯧꯗꯣꯡ ꯆꯥꯛꯊꯥꯐꯝ ꯎꯈꯣꯡ ꯑꯗꯨꯗ ꯊꯦꯡꯖꯤꯟꯗꯨꯅ ꯃꯀꯣꯛꯇꯒꯤ ꯎꯌꯥꯟ ꯑꯗꯨ ꯚꯣꯞ ꯀꯥꯏꯔꯦ꯫ ꯎꯌꯥꯟ ꯃꯉꯛ ꯑꯗꯨꯉꯩꯅ ꯃꯥꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯍꯨꯛꯆꯤꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯎꯌꯥꯟ ꯀꯥꯏꯈꯤꯕꯒꯤ ꯚꯣꯞ ꯂꯥꯎꯕ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯅꯦꯝꯅ, ꯏꯁ, ꯃꯁꯤꯗꯤ ꯍꯧꯗꯣꯡ ꯅꯠꯇꯦꯅ, ꯏꯃꯨꯡꯁꯦ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯆꯪꯂ ꯃꯥꯜꯂꯦ, ꯍꯦꯔꯥ ꯈꯪꯅꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯅ ꯐꯨꯡꯒꯥꯒꯤ ꯃꯩꯗꯨ ꯀꯥꯝꯈꯠꯂꯤ ꯐꯨ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯕꯣꯗꯣꯟꯁꯨꯗꯨ ꯆꯨꯈꯠꯂꯤ꯫ ꯕꯣꯗꯣꯟꯗꯨ ꯍꯦꯛ ꯆꯨꯈꯠꯄꯒ, ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯌꯥ ꯅꯨꯄꯥꯅ ꯎꯌꯥꯟ ꯃꯉꯛ ꯑꯗꯨ ꯃꯥꯒꯤ ꯃꯉꯛꯇ ꯏꯀꯣꯏ ꯀꯣꯏꯅ ꯌꯥꯜꯂꯒ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯆꯠꯄꯗꯨ ꯎꯕꯗ ꯊꯤꯡꯕ ꯉꯝꯗꯅ ꯃꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯥꯛ ꯅꯣꯛꯂꯛꯂꯝꯃꯤ ꯃꯅꯦꯝꯗꯨ꯫ ꯍꯦ ꯑꯇꯣ, ꯀꯔꯤꯅꯣ ꯅꯪꯅ ꯎꯌꯥꯟ ꯃꯉꯛꯇꯨ ꯅꯉꯛꯇ ꯎꯞꯁꯤꯜꯂꯒ ꯇꯧꯔꯤꯗꯨꯕꯣ ꯑꯃꯝꯕꯗꯨꯗ? ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯅꯣꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯃꯟꯈ꯭ꯔꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯃꯄꯥꯟꯂꯣꯝ ꯌꯧꯕꯗꯒꯤꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯕ ꯉꯝꯃꯔꯣꯏ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯍꯤꯡꯁꯤꯗ ꯃꯔꯥꯡ ꯂꯥꯡꯅꯔꯤꯁꯤꯕꯨ ꯈꯜꯂꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯈꯣꯜꯁꯤꯕꯣ? ꯏꯃꯥ,
ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯂꯥꯡꯅꯔꯤꯁꯤꯕꯣ? ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤꯗꯨꯕꯣ? ꯑꯍꯤꯡꯁꯤꯗ ꯉꯥꯎꯔꯕꯣ ꯏꯃꯥꯕꯣ? ꯑꯣ, ꯉꯥꯎꯔꯦ ꯉꯥꯎꯔꯦ, ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯏꯃꯥ ꯉꯥꯎꯔꯦꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯁꯨ ꯊꯣꯛꯂꯛꯇꯨꯅ, ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥ ꯅꯪꯕꯣ? ꯑꯇꯣꯗꯤ ꯎꯗꯦꯅꯦ꯫ ꯎꯔꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯑꯇꯣꯗꯣ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯏꯌꯥꯗꯣ ꯏꯀꯥꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯁꯨꯝꯅ ꯅꯣꯛꯂꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯃꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯃꯥꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯑꯣꯟꯊꯣꯛꯄ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅꯤ ꯑꯩꯁꯦ, ꯉꯟꯅ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯧ ꯇꯝꯈ꯭ꯔꯕꯣꯏꯔꯦꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕꯅ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯅꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯐꯃꯨꯡꯗ ꯐꯤꯔꯨꯞ ꯐꯤꯔꯥꯡ ꯈꯨꯝꯖꯤꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯅꯥ ꯂꯥꯏꯑꯣꯏꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯉꯥꯜꯂꯕꯗ ꯃꯅꯦꯝꯅ ꯃꯌꯥꯅꯨꯄꯥꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯍꯩ, ꯑꯇꯣ, ꯀꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣꯅꯦꯍꯦ, ꯏꯅꯦꯝꯅ ꯀꯧꯕ ꯂꯥꯛꯏ꯫ ꯀꯗꯥꯏꯅꯣꯅꯦ ꯑꯇꯣ? ꯑꯩꯅ ꯏꯌꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦꯍꯦ ꯑꯇꯣ꯫ ꯑꯁꯨꯝꯅ ꯀꯧꯔꯗꯨꯅ ꯂꯥꯛꯄꯗꯨꯗ ꯃꯅꯦꯝꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ, ꯍꯩꯁ, ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯅꯤꯁꯦ, ꯃꯁꯤꯗꯤ ꯑꯩ ꯃꯅꯤꯡ ꯐꯥꯎꯗꯣꯛꯑꯒ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯅꯦꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤ, ꯑꯗꯨꯒ ꯂꯣꯠꯈꯤ꯫ ꯃꯅꯦꯝꯅ, ꯍꯩ ꯑꯇꯣ! ꯃꯅꯦꯝꯗꯨ ꯃꯌꯥꯒꯤ ꯃꯁꯛ ꯁꯨꯛꯎ ꯎꯗꯅ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯈꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯃꯅꯦꯝꯅ, ꯑꯩꯒꯤ ꯑꯇꯣꯁꯦ ꯄꯪꯉꯤꯗꯀꯣ, ꯍꯦꯛ ꯂꯣꯠꯈꯤ꯫ ꯃꯁꯤꯗꯤ ꯏꯌꯥꯗꯣ ꯉꯔꯥꯡꯗꯒꯤ ꯎꯗꯦ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯏꯌꯥꯒꯤ ꯃꯁꯛꯇꯣ ꯇꯕꯪꯕꯗꯣ ꯉꯔꯥꯡ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯎꯍꯧꯗꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯍꯦꯛ ꯎꯗꯦ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯦ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈꯤ꯫ ꯅꯤꯅꯤ ꯃꯔꯛ ꯍꯨꯝꯅꯤ ꯃꯔꯛ ꯃꯅꯦꯝꯅ ꯀꯧꯕ ꯂꯥꯛꯂꯕꯁꯨ ꯍꯦꯛꯇ ꯂꯣꯠꯈꯤ꯫ ꯃꯇꯝ ꯈꯔꯒꯤ matungdadi ꯅꯤꯡꯉꯣꯜ ꯃꯋꯥꯗꯨ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯃꯔꯩꯕꯥꯛꯇ ꯁꯨꯡꯍꯜ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤ꯫ ꯇꯧꯁꯤꯟꯅꯕ ꯁꯥꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯏꯐꯠ ꯐꯠꯇꯦ꯫ ꯏꯆꯥ ꯆꯥꯅꯤꯡꯗꯕ ꯁꯥꯔꯨꯕꯗꯒꯤ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯈꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯏꯅꯈꯤ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯃꯝ ꯅꯝꯕꯤꯔꯝꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯤꯌꯨ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ꯫